ꯀꯃꯟ ꯑꯣꯏꯅ ꯅꯥꯔꯤꯁꯦ ꯇꯥꯏꯞ 1ꯁꯤꯅꯦꯕꯀꯣ ꯏꯟꯁꯨꯂꯤꯟ ꯁꯨꯡꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯣꯏꯔꯛꯄ ꯗꯥꯏꯕꯦꯇꯤꯁꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯗꯥꯏꯕꯦꯇꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕ ꯍꯧꯔꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 32 ꯌꯥꯝꯅꯗꯤ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯉꯥꯡ ꯑꯣꯏꯖꯔꯦ ꯆꯍꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯐꯨꯗ ꯍꯦꯕꯤꯠꯁꯦ ꯁꯦꯝꯗꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏꯗꯒ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯅꯥꯒꯅꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯠꯇ꯭ꯔꯦ ꯈꯪꯉꯕꯅꯤꯅ ꯆꯥꯕꯤꯗꯕ ꯊꯛꯄꯤꯗꯕ ꯖꯪ ꯐꯨꯗ ꯆꯥꯕꯤꯗꯕ ꯄꯦꯀꯦꯠ ꯐꯨꯗ ꯆꯥꯕꯤꯗꯕ ꯄ꯭ꯂꯁ ꯑꯜꯀꯣꯍꯣꯜ ꯁꯤꯖꯤꯟꯅꯕꯤꯗꯕ ꯀ꯭ꯋꯥ ꯆꯥꯕꯤꯗꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯗꯕ ꯌꯥꯗꯕ ꯈꯔꯗꯤ ꯈꯔ ꯂꯩꯔꯒ ꯁꯥ ꯉꯥ ꯐꯥꯎꯒꯠꯂꯛꯄ ꯌꯥꯏ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯅꯥꯕꯁꯦ insulin produce tꯧꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯑꯦ insulinꯁꯦ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯦ ꯄꯦꯟꯀ꯭ꯔꯤꯌꯁꯅ ꯁꯨꯡꯒꯗꯕꯅꯤꯅ insulinꯗ ꯊꯣꯛꯂꯛꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯗ ꯒ꯭ꯂꯨꯀꯣꯁ ꯍꯥꯏꯕ ꯑꯃꯒ insulin ꯍꯥꯏꯕꯒ ꯑꯅꯤꯁꯦ ꯀꯥꯞꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯄꯦꯟꯀ꯭ꯔꯤꯌꯁꯁꯤꯗꯒꯤ ꯒ꯭ꯂꯨꯀꯣꯁ ꯁꯨꯡꯉꯒ insulin ꯁꯨꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯊꯣꯛꯂꯛꯄ ꯗꯥꯏꯕꯦꯇꯤꯁ ꯂꯩꯌꯦꯕ insulin ꯁꯨꯡꯕ ꯉꯝꯗ꯭ꯔꯒ ꯒ꯭ꯂꯨꯀꯣꯁ ꯈꯛꯇꯪ ꯁꯨꯡꯉꯒ ꯑꯅꯤꯁꯤ ꯑꯃꯃꯝ ꯇꯥꯏꯞ 1 ꯇꯥꯏꯞ 2 ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯗꯥꯏꯕꯦꯇꯤꯁꯁꯦ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯂꯤꯁꯟꯈ꯭ꯔꯕ ꯗꯥꯏꯕꯦꯇꯤꯁꯅ ꯅꯥꯔꯒ ꯂꯤꯁꯟꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯔꯨꯕ ꯑꯅꯥꯕ ꯃꯊꯪ ꯃꯊꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯣꯡꯒꯁꯦ ꯄꯠꯂꯛꯄꯤ ꯎꯃꯛꯄꯤ ꯁꯦꯟꯁꯦꯁꯟ ꯋꯥꯠꯂꯛꯄꯤ ꯈꯨꯖꯤꯟꯅꯒ ꯆꯤꯛꯑꯁꯨ ꯈꯪꯗꯕꯤ ꯑꯗꯨꯒ ꯈꯣꯠꯂꯁꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯁꯨ ꯈꯪꯗꯕꯤ ꯁ꯭ꯀꯤꯟꯒ ꯌꯥꯝ ꯐꯖꯔꯛꯇꯕꯤ ꯁꯤꯒꯨꯝꯕ ꯑꯅꯥꯕꯁꯤꯡꯗꯤ ꯊꯣꯛꯂꯛꯀꯅꯤꯕ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯔꯦꯅ ꯌꯥꯝ ꯂꯥꯏꯅ ꯂꯧꯊꯣꯛꯄꯤꯒꯅꯨꯕ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁꯁꯦ ꯑꯍꯥꯟꯕ ꯅꯥꯕ ꯍꯧꯔꯛꯑꯦ ꯇꯦꯁ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏꯇꯥꯔꯗꯤꯅꯦ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯗꯥꯏꯕꯦꯇꯤꯁ ꯑꯍꯥꯟꯕ ꯐꯣꯝ ꯇꯧꯔꯛꯄꯁꯦ ꯄ꯭ꯂꯁ ꯌꯥꯝ ꯊꯨꯅ ꯂꯥꯝꯒꯟꯕ ꯂꯥꯝꯃꯛꯀꯅꯤ ꯑꯇꯥꯡꯕ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯕꯒ ꯂꯥꯝꯕ ꯍꯥꯏꯇꯥꯔꯦ ꯆꯥꯁꯤꯟꯈꯤꯕꯗ ꯄꯨꯛꯇ ꯂꯩꯇꯕ ꯑꯣꯏꯅ ꯈꯟꯕ ꯄꯪꯂꯥꯝꯗ ꯂꯥꯝꯕ ꯑꯗꯨꯒꯅꯦ ꯏꯁꯤꯡꯁꯦ ꯈꯧꯔꯥꯡꯕ ꯑꯗꯩꯗꯤ ꯋꯦꯠ ꯂꯣꯁ ꯑꯣꯏꯔꯛꯄ ꯋꯦꯠꯁꯤꯃ ꯑꯗꯨꯝ ꯍꯟꯊꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯋꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯚꯤꯖꯟꯁꯦ ꯂꯨꯖ ꯑꯣꯏꯔꯛꯄ ꯎꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯑꯗꯨꯝ ꯍꯟꯊꯔꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯈꯪ ꯇꯥꯔꯗꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯣꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯦꯁ ꯇꯧꯕ ꯌꯥꯕꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯒ꯭ꯂꯨꯀꯣꯃꯤꯇꯔꯗꯣ ꯂꯩꯔꯒ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯕꯤ ꯄꯤ ꯆꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯔꯕꯅꯦꯕ ꯌꯥꯔꯦꯕ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜꯗꯒ ꯆꯠꯇ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯅꯥꯕꯗꯣ ꯂꯩꯔꯦ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯔꯨꯅ ꯁꯥꯕ ꯕꯦꯠ ꯗꯥꯏꯕꯣꯁꯦ ꯄꯤꯖꯕꯤꯕ ꯌꯥꯔꯦ ꯆꯥꯕꯤꯕ ꯍꯧꯕꯁꯨ ꯌꯥꯔꯦ ꯑꯗꯨꯀꯥꯟꯗ ꯗꯥꯏꯕꯦꯇꯤꯁꯁꯦ ꯊꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤꯕ ꯀꯟꯇ꯭ꯔꯣल तब ngam रिवर्स लाख है इंसुलिन सुंग ngam इंसुलिन सुंग अदु अखोई हिदा अमता लाइफ लॉन्ग पिजदे को साचुमी को अखोई की लेरिबा प्रोडक्ट मैम से लाइफ लॉन्ग अमता पिजदे मागी मतम थाई यामना अरुबो लेना ओइरगना था तब दुगा याम अराइबल अनाबो ओइरगना था सुमाइना थाई मिछि चुपा चारगा उम लेगदौ नते अदुमाइना डायबिटीज की इंसुलिन सुंग ngam रिवर्स लाका सुंग ngam का था तरु सिजनर मतुन सुंग ngam का सिगी हिदाक से साब लेपि है हेना फनबा पेरुक्सिगा सि खना खुना बेदाइबो सिगा यानरगा सामिनबा ngasai piruk da su diabetes phaba ngam gi properties yam chong yaw bi ba ana ani se kun tharaga di amu hena phaba hai tare sida lere karam matam da diabetes ayam na ba khore 40 above oira diabetes tang ba hora angang da su lei adu yam rare oi aduga inactive lifestyle Uchiron kenara wa sa ta ko matam na yaktra ba jinjak matam na yaktra ba adu i diabetes na rani high blood pressure BP wang ba diabetes wang gi sang sulum diabetes nei gi chang su dum yam wangi gestational diabetes idi akoina miro likan da diabetes le ram kan anga ko kan da phang ga su dum yawe sile nupi khara khak da gi ni sulai le da dum normal da dum diabetes su yaw anga ko ki su dum yawe agna akoi miro ba kan da compulsory ai मिरोन जिंगे दा डायबिटीज लेत्रजु चेक तो टेस्ट तो थोक्सी हाइना थामा दरु सुरपदा दum टेस्ट तो थोएबा अदु स्वाइना फैमिली की हिस्ट्री आइगी इमाना डायबिटीज नारदी एमुंद सुदुम खरा हेरी ही लाकपा अदुमाइना लाकपा सुयावे अदुगा डायबिटीज नाबा पेशेंट सिंसे हार्ट की अनाबा जे कंपल्सरी 80% ने हार्ट की अनाबा से लेगिनी ना हाइबी वर्ल्ड हेल्थ ऑर्गेनाइजेशन
ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯖꯔꯨꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯆꯗꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗ ꯇꯥꯔꯒꯗꯤ ꯍꯥꯔꯠ ꯗꯤꯖꯤꯖꯁꯦ ꯂꯥꯛꯑꯣꯏꯕ ꯑꯗꯨꯅ ꯗꯥꯏꯕꯦꯇꯤꯁꯁꯦ ꯅꯥꯗꯅꯕ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯦ ꯉꯥꯛꯊꯣꯛꯅꯕ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯅ ꯀꯟꯇꯤꯅ꯭ꯌꯨꯇꯤ ꯆꯥꯔꯒ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯔ ꯂꯩꯈꯤꯗꯧꯕꯗꯣ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯇꯨꯒ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯕꯦꯟꯗꯥꯏꯕꯣꯁꯤꯒ ꯄꯦꯔꯨꯛꯁꯤꯕꯛꯊ꯭ꯔꯣꯟꯁꯤꯒ ꯊꯥ 3 ꯈꯛꯇꯪ ꯆꯥꯊꯣꯛꯄꯤꯔꯒ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯨ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯍꯛꯆꯥꯡꯁꯨ ꯐꯅ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯊꯪꯗ ꯃꯥꯏꯕ ꯄꯨꯡꯐꯥꯏ ꯃꯥꯏꯕ ꯄꯨꯡꯐꯥꯏ ꯑꯍꯥꯟꯕ ꯂꯣꯟꯁ ꯇꯧꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕ ꯄꯨꯡꯐꯥꯏ ꯅꯥꯄꯤ ꯈꯪꯗꯕ ꯃꯩꯇꯩ ꯃꯆꯥ ꯂꯩꯔꯝꯃꯣꯏ ꯄꯨꯡꯐꯥꯏ ꯅꯥꯄꯤ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯑꯥꯗ ꯀꯗꯥꯏꯗꯒꯤ ꯑꯋꯥꯗꯒꯤ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏꯅꯗꯣꯏꯅꯤ ꯍꯧꯋꯦꯀꯣ ꯄꯪꯍꯧꯗ ꯍꯧꯋꯦ ꯑꯗꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯦꯕ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯇꯝꯗꯒꯤꯅꯦ ꯄꯨꯡꯐꯥꯏꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯔꯝꯃꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯍꯤꯗꯥꯛ ꯑꯣꯏꯅ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯀꯥꯟꯗ ꯄꯨꯡꯐꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯏꯂꯦꯟ ꯄꯨꯡꯐꯥꯏ ꯇꯧꯔꯒ ꯌꯦꯁ ꯃꯦꯗꯥꯝ ꯈ꯭ꯋꯥꯡꯗ ꯈꯨꯕꯥꯛ ꯈꯤꯇꯪ ꯂꯠꯂꯦ ꯉꯁꯤꯁꯦ ꯈꯨꯕꯥꯛ ꯈꯤꯇꯪ ꯂꯠꯂꯦ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯤꯇꯪ ꯀꯨꯏꯅ ꯀꯧꯖꯒꯦ ꯈꯔ ꯀꯟꯅ ꯈꯨꯕꯤꯔꯛꯑꯣ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯥꯔ ꯑꯔꯨꯟꯗ ꯐꯖꯅ ꯍꯥꯏꯕꯤꯔꯛꯈꯤꯅꯤ ꯄꯨꯡꯐꯥꯏꯁꯦ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄꯗ ꯃꯥꯏꯕꯤ ꯆꯪꯉꯦ ꯍꯥꯏꯔꯁꯨ ꯂꯥꯏ ꯇꯣꯡꯉꯦ ꯍꯥꯏꯔꯁꯨ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯁꯦ ꯆꯪꯉꯒ ꯂꯩꯈꯤꯕ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯦ ꯀꯕꯣꯛ ꯅꯥꯄꯤꯗꯤ ꯁꯤꯖꯤꯟꯅꯗꯦꯗꯅ ꯄꯨꯡꯐꯥꯏꯗꯨꯅ ꯀꯥꯟꯅꯕꯒꯤꯅꯦ ꯍꯥꯏꯕ ꯄꯨꯡꯐꯥꯏꯗꯨꯗ ꯀꯥꯟꯅꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯈꯪꯉꯦꯕ ꯃꯣꯏꯅ ꯍꯥꯏꯕꯤꯔꯝ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯊꯝꯕꯤꯔꯝꯕꯅꯦꯕ ꯂꯥꯏꯗ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯀꯩꯅꯣꯝꯃ ꯌꯥꯎꯔꯕꯅꯦꯅ ꯁꯤ ꯀꯕꯣꯛ ꯅꯥꯄꯤꯒꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯗꯦꯕ ꯁꯤ ꯈꯛꯇꯪ ꯌꯥꯝꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯊꯤꯖꯤꯜꯂꯛꯎ ꯍꯥꯏ ꯁꯥꯏ ꯍꯦꯔꯣꯖꯤꯅ ꯊꯤꯖꯤꯟꯕꯒꯤ ꯋꯥꯅꯦꯕ ꯐꯔꯤꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨꯅ ꯊꯛꯑꯗꯤ ꯀꯌꯥꯝ ꯐꯔꯅꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯤ ꯃꯤꯔꯣꯟꯗ ꯈꯪꯖꯧ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟ ꯍꯧꯖꯤꯛ ꯊꯤꯖꯤꯜꯂꯛꯑꯀꯥꯟꯗ ꯊꯛꯑꯀꯥꯟꯗ ꯀꯗꯥꯏꯕꯨ ꯌꯥꯝꯅ ꯑꯃꯨꯛ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯊꯤꯖꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯒ ꯃꯥꯏꯕ ꯄꯨꯡꯐꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯑꯣꯏꯔꯁꯨ ꯀꯣꯅꯨꯡꯗ ꯀꯥꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯝ ꯇꯥꯏꯂꯦꯟꯗꯨꯒ ꯄꯨꯡꯐꯥꯏꯗꯨꯒ ꯂꯨꯞꯄꯒ ꯑꯗꯨꯝ ꯍꯥꯏꯔꯛꯇ꯭ꯔꯥ ꯍꯥꯏꯔꯛꯏꯁꯦ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯃꯨꯛ ꯌꯦꯡꯁꯟꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯃꯅꯥꯗꯨꯗ ꯏꯁꯤꯡ ꯂꯨꯞꯄꯒ ꯍꯥꯏꯕ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯄꯛꯑꯝꯕ ꯕꯦꯛꯇꯦꯔꯤꯌꯥ ꯚꯥꯏꯔꯁꯁꯤꯡꯁꯦ ꯃꯤꯠ ꯎꯕ ꯉꯝꯗꯕ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯁꯦ ꯀꯣꯛꯄ ꯉꯝꯃꯦꯕ ꯇꯤꯟ ꯀꯥꯡ ꯄꯛꯇꯕꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯉꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯧꯔꯒ ꯂꯥꯛꯄ ꯄꯥꯝꯕꯤꯁꯦ ꯀꯗꯥꯏꯗ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯊꯤꯌꯨ ꯍꯥꯏꯅ ꯊꯝꯃꯝꯕꯗ ꯍꯧꯖꯤꯛꯇꯤ ꯊꯤꯖꯤꯟꯕꯗꯒꯤ ꯃꯉꯣꯟꯗ ꯁꯥꯏꯟꯁꯀꯤ ꯏꯔꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯔꯝꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯀꯥꯟꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯁꯪꯕ ꯃꯅꯥꯁꯤꯡꯗ ꯀ꯭ꯂꯣꯔꯣꯐꯤꯜ ꯍꯥꯏꯅ ꯌꯥꯎꯋꯦ ꯄꯥꯝꯕꯤꯅ ꯁꯪꯉꯤꯁꯦ ꯀ꯭ꯂꯣꯔꯣꯐꯤꯜꯅꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯄꯨꯡꯐꯥꯏ ꯄꯥꯝꯕꯤꯁꯤꯗꯗꯤꯅꯦ ꯑꯜꯐꯥ ꯀ꯭ꯂꯣꯔꯣꯐꯤꯜ ꯍꯥꯏꯅ ꯑꯇꯣꯞꯄ ꯄꯥꯝꯕꯤꯁꯤꯡꯗ ꯌꯥꯎꯗꯕ ꯀ꯭ꯂꯣꯔꯣꯐꯤꯜ ꯑꯃꯈꯛ ꯌꯥꯎꯋꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯀꯥꯟꯗ ꯃꯄꯥꯟꯒꯤ ꯅꯠꯇꯕ ꯃꯄꯥꯟꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯈ꯭ꯔꯦꯀꯣ ꯃꯅꯨꯡꯗ ꯒꯦꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯒꯤꯗꯤ ꯆꯥꯁꯜꯂꯒ ꯇꯨꯝꯗꯕ ꯑꯗꯒꯤꯗꯤ ꯏ ꯋꯥꯠꯄ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯧꯕꯁꯦ ꯏ ꯋꯥꯠꯄꯒꯤ ꯂꯥꯏꯅꯥ ꯍꯥꯏꯕꯗꯤ ꯑꯦꯅꯤꯃꯤꯌꯥꯒꯨꯝꯕ ꯅꯥꯔꯛꯄ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯕ ꯄꯨꯡꯐꯥꯏꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯃꯅꯨꯡꯁꯦ ꯁꯤꯒꯨꯝꯕ 2 ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯇꯦꯕ꯭ꯂꯦꯠ ꯑꯗꯨꯒꯅꯦ ꯏꯁꯤꯡꯗ ꯇꯛ ꯂꯥꯎꯅ ꯊꯥꯗꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯤꯇꯤꯛ ꯃꯥ ꯁꯧꯒꯠꯂꯤꯀꯣ ꯄꯤꯇꯤꯛ ꯁꯧꯒꯠꯂꯀꯥꯟꯗ ꯇꯨꯝꯃꯛꯀꯗꯣꯏꯅꯦꯕ ꯇꯨꯝꯃꯀꯥꯟꯗ ꯊꯛꯄ ꯀꯥꯟꯗ ꯍꯥꯎꯕꯗꯨꯗꯤ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝꯅ ꯍꯣꯏ ꯃꯅꯝꯅ ꯀꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁꯅ ꯂꯣꯟꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯍꯥꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯁꯤꯁꯦ ꯂꯣꯟꯁ ꯇꯧꯕꯒꯤ ꯃꯥꯅ ꯄꯨꯔꯛꯄ ꯀꯥꯟꯁꯤꯗ ꯐꯥꯏ ꯍꯥꯏꯌꯦ ꯃꯥꯁꯤ ꯃꯥꯏꯕ ꯄꯨꯡꯐꯥꯏ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯃꯤꯅꯤꯡ ꯀꯔꯤꯅꯣ ꯍꯪꯉꯅꯤ ꯆꯤꯡꯅꯗꯣꯏꯅꯦ ꯐꯥꯗꯣꯏꯅꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯀꯔꯤꯅꯣ ꯍꯪꯉꯅꯤ ꯊꯨꯒꯥꯏꯕ ꯌꯦꯡꯒꯦ ꯍꯥꯏꯗꯣꯏꯅꯦꯕ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ KT4 ꯆꯠꯄ ꯀꯥꯟꯗ ꯏꯃꯥꯁꯦ ꯃꯥꯒꯤ ꯍꯦꯟ ꯕꯦꯒꯁꯤꯗ ꯄꯦꯔꯨꯛꯁꯤ ꯌꯥꯎꯔꯕ ꯍꯪꯉꯨ ꯌꯦꯡꯒꯦ ꯌꯥꯎꯔꯤꯗꯣ ꯀꯩꯅꯣ ꯍꯪꯉꯕ ꯃꯥꯅ ꯍꯥꯏꯖꯕ ꯁꯤ ꯄꯤꯔꯨꯛꯅꯤ ꯊꯛꯀꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯄꯤꯔꯨꯛ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯊꯛꯅꯕꯅꯤ ꯄꯤꯔꯨꯛꯅꯤ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯄꯤꯔꯨꯛꯅꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ
ꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯊꯨꯒꯥꯏꯔ ꯊꯛꯑꯣ ꯍꯥꯏ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯊꯛꯀꯗꯣꯏꯅꯣ ꯑꯩꯒꯤ ꯊꯛꯅꯕ ꯄꯨꯕꯅꯦ ꯍꯥꯏꯌꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏ ꯃꯥꯁꯦ ꯃꯨꯜꯂꯦꯕꯀꯣ ꯃꯨꯟꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯄꯣꯠꯁꯤ ꯂꯧꯔꯣꯏ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯊꯨꯒꯥꯏꯔ ꯊꯛꯑꯣ ꯍꯥꯏꯕ ꯇꯦꯁꯇꯣ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯄꯨꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯕꯗꯨ ꯈꯪꯒꯦꯅ ꯊꯨꯒꯥꯏꯔ ꯊꯛꯑꯦ ꯃꯥꯗꯨꯁꯨ ꯑꯗꯨꯀꯥꯟꯗ ꯄꯤꯊꯣꯔꯛꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯏꯟꯇꯤꯁꯁꯤꯅ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯍꯪꯉꯦ ꯍꯥꯏ ꯈꯨꯝꯃꯦ ꯃꯥꯁꯦ ꯐꯖꯅ ꯑꯗꯩ ꯂꯥꯁ ꯑꯃ ꯄꯤꯔꯝꯃꯣ ꯍꯥꯏ ꯂꯣꯟꯁ ꯇꯧꯗ꯭ꯔꯤ ꯄꯤꯔꯝꯕꯗꯤ ꯌꯥꯗꯦ ꯍꯌꯦꯡ ꯍꯣꯔꯦꯟ ꯍꯌꯦꯡ ꯀꯣꯟꯅ ꯂꯧ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯒ ꯂꯥꯛꯈꯤ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏꯕ ꯀꯨꯡꯐꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤ ꯏ ꯋꯥꯠꯄ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯄ ꯒꯦꯁꯇ꯭रिꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯁꯤꯁꯤꯡꯁꯤꯗꯅꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯗꯤ ꯃꯥꯏꯕ ꯀꯨꯡꯐꯥꯏꯁꯤꯁꯨ ꯑꯃꯨꯛꯇꯪ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯊꯛꯇꯣꯛꯃꯤꯟꯅꯕ ꯌꯥꯏꯅ ꯁꯥ ꯌꯥꯏꯅꯀꯣ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯁ ꯑꯃꯃꯝ ꯊꯛꯇꯣꯛꯁꯤ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯄꯤꯛꯄ ꯏꯃꯨꯡꯗ ꯃꯤ ꯇꯔꯛ ꯇꯔꯛ ꯂꯩꯖꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯄ꯭ꯔꯦꯁ ꯀꯠꯇꯒ ꯃꯤꯇꯤꯡ ꯇꯧꯕꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯂꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯇꯞꯅ ꯏꯪꯅ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕ ꯀꯨꯡꯐꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯗ ꯎꯔꯤꯁꯦ ꯁ꯭ꯄ꯭ꯔꯦꯗꯨꯗꯤꯅ ꯍꯥꯏꯌꯦꯕ ꯃꯥꯁꯤ ꯏꯁꯪ ꯃꯈꯜ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯊꯛꯄ ꯀꯥꯟꯗ ꯌꯦꯡꯕꯤꯌꯨꯀꯣ ꯁꯪꯅꯦꯕ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯏꯁꯤꯡꯗ ꯁꯣꯜꯇꯤ ꯋꯥꯇꯔꯗꯁꯨ ꯍꯧꯕ ꯉꯝꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗꯁꯨ ꯍꯧꯕ ꯉꯝꯕ ꯑꯗꯨꯒ ꯑꯆꯝꯕ ꯏꯁꯤꯡꯗꯁꯨ ꯍꯧꯕ ꯉꯝꯕ ꯑꯦꯜꯒꯤ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯁꯤ ꯌꯥꯎꯕꯒꯤꯅꯦ ꯁꯪꯉꯤꯗꯣ ꯃꯥꯏꯕ ꯀꯨꯡꯐꯥꯏꯗ ꯑꯗꯨꯒ ꯕꯤꯠꯔꯨꯠꯁꯤꯁꯨ ꯕꯤꯠꯔꯨꯠꯁꯤ ꯏ ꯌꯥꯝ ꯍꯥꯞꯄꯦ ꯈꯪꯅꯩꯀꯣ ꯑꯗꯨꯝ ꯆꯥꯅꯩꯀꯣ ꯁꯦꯂꯥꯠ ꯆꯥꯅꯩ ꯉꯥꯜꯂꯒ ꯆꯥꯅꯩ ꯑꯗꯨꯝ ꯍꯤꯡꯅꯁꯨ ꯑꯗꯨꯝ ꯆꯥꯏꯗꯅ ꯕꯤꯠꯔꯨꯠ ꯌꯥꯎꯏ ꯑꯗꯨꯒ ꯁꯤꯁꯦ ꯀꯕ꯭ꯔꯪꯆꯥꯛ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯜ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗꯨꯒ ꯄꯨꯡꯐꯥꯏ ꯍꯥꯏꯅ ꯄꯨꯡꯐꯥꯏ ꯈꯛꯇꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯍꯦꯟꯅ ꯀꯔꯤ ꯐꯒꯗꯒꯦ ꯁꯤꯁꯦ ꯂꯩ ꯑꯉꯧꯕꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯦꯗꯥꯝ ꯈꯨꯖꯪꯃꯛꯇꯤ ꯅꯠꯇꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ खुजंगी नते सातो के साथ खुजंगा मानबा कयो ने सिसे थोइदिंग थोइदिंग अमौबा थोइदिंग अमौबा अदुगा थोइदिंग अमौबा नतबा थोइदिंग अमुबजे सिसु यावेबा अदुना होरेने थक्पा कांदने मनिंगसे अखोइगि केमिकल यावबा नतबनिना मनिंगदा फमगनिबा अदुगा कई हाइतारे खचनबा कांदा क्रें क्रें खरा लाउबगी सरुक यावनिबा अदु कई नते अखोइगि मना मसिंगना सेमबनिना सुगाइरगा तखाइरगा सेमकबनिना अदुगुम खरदि यावनिबा अदुगा थक्पा मतमदा अदु लोइन थजगिबा मतमदा हचांग मांग कइसु लेइतेबा सिगुम कंपोजिशन मैम सि यावबनिना अदुमाइना होरे खरा थोलकनिबा अदुगा मथंगिसिना नेफ्रोस किडनी सपोर्ट किडनी खतंगी इसाने यावरिबा ऑर्गन से अदु मते यामिको मरु ओइबा ऑर्गन सिंदा कानाबा पीबा याबदो अदु खतने अखोइने हिदाक ओइने सेमजरिसे सिना तबा अंडर प्रोसेस मयाम सु लै रिसर्च तौरगा हिदाक मयाम मा सही खरगी मतुंदा अदुम लॉन्च तौरगा तौबा अखोइदा हिदाक ओइने सिनाबदा खंगा अदुगा हौजिकि मुदि पुथुरक्त्रिबा नवांखा लैरि लेपुंखांग लैरि याम लैदनको पंद्रसो सिसिंसिसु कदाइदा करिदे सिजिनाबा यागदगे हाइदो अखोइना गाइमिनसे गाइना गाइना कसम सपोर्ट तौदबदि यादे कसम सपोर्ट तौददि हिदाक अमता पुथुरoi मानि कोइमा यस अनाबा फरिगे सुम पुथुरकदनि सुम पुथुरकदनि मनुंदा हल्ला हल्ला लैरि बयाना अखोसु लोजिंग लोया दगे चकदा लोइना बफलि हिदाक मयाम जि लोइ योला अना फान बमा अखोइ लीडर सिंगी दरकार यस यस इमाइ कुबांगदा kumai ngasi kumse ima khaktan haya tai su khara khara kumbiro kidney gi waiba na bada hello
ꯑꯩꯈꯣꯏ ꯀꯤꯗꯅꯤꯅ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯍꯛꯆꯥꯡꯁꯤꯡꯁꯤꯗ ꯏꯁꯦ ꯁꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯊꯣꯛꯑꯅꯤ ꯑꯣꯟꯊꯣꯛꯑꯅꯤꯕ ꯏꯅ ꯀꯥꯟꯅꯕꯈꯩ ꯂꯧꯁꯟꯈ꯭ꯔꯅꯤ ꯆꯥꯛꯈꯥꯎꯗ ꯀꯥꯟꯅꯕꯈꯩ ꯂꯧꯁꯟꯈ꯭ꯔꯅꯤ ꯃꯊꯪ ꯃꯊꯪ ꯂꯧꯁꯟꯈ꯭ꯔꯀꯥꯟꯗ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯏꯅꯅꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏ ꯆꯂꯥꯏꯔꯛꯏꯁꯦ ꯍꯛꯆꯥꯡꯗ ꯆꯥꯁꯟꯈꯤꯕꯁꯦ ꯏ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯁ꯭ꯇꯨꯜ ꯑꯣꯏꯅ ꯊꯣꯛꯂꯛꯏꯅꯦꯕ ꯁꯤꯡꯂꯤꯗ ꯆꯥꯛꯇꯣ ꯑꯣꯏꯅ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯏꯗ ꯁꯨꯝꯃꯛꯄ ꯀꯥꯟꯗ ꯁꯨꯝꯗꯣꯔꯛꯄ ꯀꯥꯟꯗ ꯀꯤꯗꯅꯤꯁꯤꯗ ꯆꯥꯂꯣꯟꯤꯗꯧ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯕ ꯅꯦꯐ꯭ꯔꯣꯟꯁꯦ ꯆꯨꯝꯊꯣꯛꯇꯣꯏꯅꯦꯕ ꯏꯁꯦ ꯁꯤꯗ ꯆꯨꯝꯊꯣꯛꯑꯀꯥꯟꯗ ꯀꯥꯟꯅꯕꯗꯨꯗ ꯍꯧꯔꯅꯤꯗꯅ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯌꯨꯔꯤꯟ ꯑꯣꯏꯅ ꯄꯥꯁ ꯇꯧꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯦꯡꯗꯣꯛꯇꯦꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯅꯦꯐ꯭ꯔꯣꯟ ꯁꯦꯡꯗꯣꯛꯅꯕ ꯍꯤꯗꯥꯛ ꯑꯃ ꯐꯥꯎ ꯉꯁꯤ ꯆꯥꯗꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯁꯟꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯁꯤꯅ ꯎꯔꯤꯉꯩ ꯆꯥꯕ ꯌꯥꯕꯒꯤꯗꯤ ꯆꯥꯁꯟꯗꯦꯕ ꯆꯨꯝꯊꯣꯛꯀꯗꯧꯔꯤꯕ ꯄꯣꯠꯇꯨꯗꯤ ꯁꯨꯡꯁꯦꯡ ꯁꯦꯡꯗꯣꯛꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯁꯦꯡꯗꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯒꯤ ꯅꯦꯐ꯭ꯔꯣꯁꯀ ꯁꯝꯒꯤ ꯀꯤꯗꯅꯤ ꯅꯥꯗ꯭ꯔꯁꯨ ꯆꯥꯊꯣꯛꯄꯤꯌꯨ ꯀꯤꯗꯅꯤ ꯑꯅꯥꯕ ꯂꯩꯔꯁꯨ ꯆꯥꯊꯣꯛꯄꯤꯌꯨ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯌꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯥꯕꯁꯦ ꯆꯥꯛꯆꯥ ꯃꯇꯨꯡ ꯕ꯭ꯔꯦꯛꯐꯥꯁ ꯃꯇꯨꯡ ꯆꯥꯕꯤꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯣ ꯁꯤꯁꯦ ꯃꯥꯏꯅ ꯍꯥꯏꯕꯗꯤꯀꯣ ꯆꯥꯛꯆꯥ ꯃꯇꯨꯡꯗ ꯆꯥꯕꯤꯌꯨꯅ ꯍꯥꯏꯕꯅꯦꯕ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯊꯥꯕ ꯀꯥꯟꯗꯅꯦ ꯍꯤꯗꯥꯛꯁꯦ ꯊꯥꯕ ꯀꯥꯟꯗꯅꯦ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯏꯃꯥꯅ ꯆꯥꯔꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯂꯥꯟꯗꯦꯕ ꯑꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯗ ꯃꯄꯥꯟ ꯍꯦꯛꯇ ꯊꯣꯛꯅꯤꯡꯉꯛꯄꯗꯣ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯀꯥꯟꯗ ꯆꯥꯛꯈꯥꯎꯗꯤ ꯍꯥꯡꯗ꯭ꯔꯀꯥꯟꯗ ꯑꯃ ꯆꯥꯁꯟꯕꯤꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯅ ꯑꯗꯨꯗꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯊꯤꯟꯒꯤꯁꯨ ꯄꯨꯛ ꯂꯥꯝꯃꯛꯇꯕ ꯄꯨꯛ ꯍꯥꯡꯗ꯭ꯔꯕ ꯃꯇꯝꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯄꯥꯟꯗꯣ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗꯣ ꯂꯣꯏꯅ ꯁꯨꯛꯇꯣꯛꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯀꯥꯟꯗ ꯌꯦꯠꯇꯦꯗꯅ ꯇꯨꯝꯕꯗ ꯀꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯆꯦꯟꯖ ꯇꯧꯊꯣꯛꯄꯤꯌꯨ ꯊꯥꯕꯅꯦ ꯑꯥꯐꯇꯔ ꯃꯤꯜ ꯊꯥꯕꯅꯦ ꯑꯩꯈꯣꯏꯁꯨ ꯄꯦꯁꯦꯟꯁꯤꯡꯗ ꯊꯥꯕꯗ ꯑꯥꯐꯇꯔ ꯃꯤꯜꯗ ꯆꯥꯕꯤꯌꯨꯅ ꯍꯥꯏꯌꯦꯕ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯏꯃꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯤꯗꯅꯤꯒꯤ ꯑꯅꯥꯕ ꯂꯩꯕꯁꯤꯡꯗꯁꯨ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯥꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯅꯦꯐ꯭ꯔꯣꯁ ꯍꯤꯗꯥꯛꯁꯦ ꯀꯁꯝ ꯅꯦꯐ꯭ꯔꯣꯁꯇ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯝꯃꯤꯀꯥꯏ ꯊꯕꯤ ꯑꯗꯨꯗꯒꯤꯗꯤ ꯄꯥꯡꯒꯣꯡ ꯁꯤꯗ ꯂꯩꯔꯦ ꯄꯥꯡꯒꯣꯡ ꯄꯥꯝꯕꯤ ꯍꯛꯆꯥꯡ ꯁꯥꯕ ꯃꯥꯒꯤ ꯃꯁꯥꯁꯦ ꯂꯣꯏꯅꯃꯛ ꯂꯩꯁꯨ ꯌꯥꯏ ꯃꯅꯥꯁꯨ ꯌꯥꯏ ꯃꯥꯒꯤ ꯃꯁꯥꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯣꯌꯨꯡꯕ ꯂꯩ ꯍꯥꯏꯌꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯈꯨꯖꯨꯝ ꯄꯦꯔꯦ ꯀꯥꯛꯊꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯤꯗꯅꯤꯒꯤ ꯅꯦꯐ꯭ꯔꯣꯁꯤꯁ ꯁꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯖꯣꯟꯇꯤꯁ ꯅꯥꯕ ꯀꯥꯟꯗ ꯂꯝꯃꯤꯀꯥꯏ ꯊꯕꯤ ꯐꯨꯠꯂꯒ ꯄꯤꯊꯛꯏꯀꯣ ꯐꯩꯌꯦꯀꯣ ꯌꯥꯎꯔꯕꯅꯤꯀꯣ ꯁꯤꯗ ꯑꯗꯨꯝ ꯖꯣꯟꯇꯤꯁ ꯅꯥꯔꯁꯨ ꯊꯥꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯁꯝ ꯏꯝꯃꯨꯟ ꯕꯨꯁꯇꯔꯅꯦ ꯏꯝꯃꯨꯟ ꯀꯟꯈꯠꯅꯕ ꯏꯝꯃꯨꯟꯁꯦ ꯁꯣꯜꯂꯗꯤ ꯑꯔꯥꯏꯕ ꯂꯩꯅꯥ ꯏꯃꯥꯒ ꯑꯩꯒ ꯃꯦꯗꯥꯝꯒ ꯑꯩꯒ ꯊꯦꯡꯅꯕꯗ ꯂꯧꯅꯕ ꯌꯥꯕ ꯂꯩꯅꯥ ꯂꯣꯛ ꯂꯥꯏꯍꯧ ꯁꯤꯗꯤ ꯑꯗꯨꯝ ꯂꯧꯅꯩꯀꯣ ꯁꯤꯒꯨꯝꯕꯁꯦ ꯉꯥꯛꯊꯣꯛꯇꯣꯏꯅꯦ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯦꯒ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯁꯤꯁꯦ ꯑꯩꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯗꯕ ꯏꯁꯤꯡ ꯑꯃ ꯊꯧꯔꯦꯅ ꯈꯜꯂꯁꯤ ꯃꯤ ꯃꯌꯨꯝ ꯆꯠꯂꯒ ꯆꯥꯁꯟꯕꯤꯌꯣ ꯑꯗꯨꯝ ꯆꯥꯁꯟꯕꯤꯌꯣꯕ ꯈꯅꯥꯎꯗꯣ ꯅꯥꯔꯛꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯆꯥꯁꯟꯕꯤꯌꯣꯕ ꯁꯤꯗꯤ ꯏꯝꯃ꯭ꯌꯨꯟ ꯀꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯗꯦꯡꯒꯤ ꯅꯥꯕꯗ ꯗꯣꯛꯇꯔꯅ ꯗꯦꯡꯒꯤ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇꯦ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯊꯥꯔꯒ ꯊꯝꯃꯤꯀꯣ ꯑꯗꯨꯗ ꯍꯥꯏꯅꯩꯕ ꯀꯣꯔꯣꯅꯥ ꯅꯥꯕ ꯃꯇꯝꯗ ꯍꯣꯠ ꯋꯥꯇꯔ ꯆꯅꯝꯗꯣ
ꯐꯥꯗꯔꯀꯥꯟꯗ ꯃꯍꯤꯗꯣ ꯊꯛꯑꯣ ꯀꯣꯔꯣꯅꯥ ꯆꯪꯕ ꯉꯝꯗꯦꯅ ꯆꯥꯏꯅꯤꯁꯅ ꯄꯨꯊꯣꯔꯛꯄꯅꯤ ꯀꯣꯔꯣꯅꯥ ꯃꯍꯤꯛꯁꯨ ꯆꯥꯏꯅꯤꯁꯅ ꯄꯨꯊꯣꯔꯛꯄꯅꯤ ꯀꯣꯔꯣꯅꯥꯒꯤ ꯍꯤꯗꯥꯛꯁꯨ ꯃꯥꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯥꯖꯈꯤꯑꯕ ꯑꯗꯨꯒ ꯏꯃꯨꯟ ꯌꯥꯝ ꯀꯟꯈꯠꯍꯟꯕ ꯄꯥꯝꯕꯤ ꯑꯃꯒꯁꯨ ꯂꯩꯌꯦ ꯃꯣꯏꯅ ꯗꯦꯡꯒꯤ ꯅꯥꯕ ꯃꯇꯝꯗ ꯌꯥꯝ ꯁꯤꯖꯤꯟꯅꯍꯟꯕ ꯑꯋꯥꯊꯕꯤ ꯑꯗꯨꯃꯥꯏꯅ ꯄꯤꯊꯛꯏꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯁꯤꯒꯤ ꯀꯁꯝ ꯏꯝꯃꯨꯅꯣꯁꯤꯗ ꯌꯥꯎꯋꯦꯕ ꯆꯤꯡꯊ꯭ꯔꯥꯎ ꯂꯩꯁꯦ ꯄꯥꯝꯕꯤꯒꯤ ꯂꯩꯁꯦ ꯁꯤꯁꯦ ꯌꯥꯎꯋꯦ ꯀꯁꯝ ꯏꯝꯃꯨꯅꯣ ꯁꯥꯕ ꯀꯥꯟꯗ ꯑꯗꯒꯤ ꯅꯤꯡꯊꯧ ꯈꯣꯡꯅꯤꯁꯨ ꯌꯥꯎꯋꯦ ꯌꯥꯏꯉꯪꯁꯤꯗꯤ ꯑꯗꯨꯝ ꯈꯪꯕ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯏꯉꯪ ꯌꯥꯝ ꯆꯥꯕꯤꯌꯨ ꯃꯁꯛ ꯌꯥꯝ ꯐꯖꯅꯕ ꯀꯨꯆꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯒꯤ ꯆꯅꯝꯒ ꯑꯋꯥꯊꯕꯤꯒ ꯑꯗꯨꯅ ꯀꯁꯝ ꯏꯝꯃꯨꯅꯣ ꯁꯣꯛꯂꯛꯄꯗꯒꯤꯗꯤ ꯗꯦꯡꯒꯤ ꯅꯥꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯛꯇꯛꯅꯅ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯌꯣꯜꯂꯦ ꯏꯝꯃꯨꯅꯣꯁ ꯐꯖꯅ ꯁꯤꯠꯂꯦ ꯑꯗꯨꯒ ꯐꯁꯨ ꯐꯔꯛꯄ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯦꯡꯒꯤ ꯅꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯀꯤ ꯄꯦꯂꯦꯠ ꯀꯥꯎꯟꯁꯦ ꯖꯔ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯝꯃꯨꯟꯗꯣ ꯁꯣꯟꯊꯔꯛꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯝꯃꯨꯅꯣꯁꯤꯒ ꯑꯗꯨꯝ ꯈ꯭ꯔꯤꯁꯇꯦꯜ ꯁꯦꯜꯁꯤga ꯂꯥꯏꯍꯧ ꯂꯥꯛꯇ꯭ꯔꯗꯤ ꯄꯤꯔꯨꯛ ꯑꯃꯨꯛ ꯊꯥꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄꯨꯂꯞ ꯇꯧꯔꯀꯥꯟꯗ ꯗꯦꯡꯒꯤ ꯅꯥꯕ ꯃꯌꯥꯝ ꯑꯃ ꯀꯟꯈꯤ ꯍꯥꯏꯕ ꯐꯤꯚꯔ ꯌꯧꯔꯀꯥꯟꯗꯗꯤ ꯃꯥ ꯄꯦꯔꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯇꯕꯨ ꯍꯧꯔꯛꯄ ꯀꯥꯟꯗ ꯊꯥꯕꯤꯕꯗꯤ ꯌꯥꯏ ꯗ꯭ꯔ ꯅꯤꯛꯑ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯊꯥꯕꯗꯤ ꯈꯤꯇꯪ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯍꯤꯗꯥꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ ꯂꯂꯤꯠ ꯀꯨꯃꯥꯔ ꯎꯄꯥꯙ꯭ꯌꯥꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯂꯤꯠ ꯀꯨꯃꯥꯔ ꯎꯄꯥꯙ꯭ꯌꯥꯏꯁꯦ ꯋꯥꯔꯜ ꯌꯨꯅꯥꯏꯇꯦꯠ ꯗꯥꯏꯕꯦꯇꯤꯁꯀꯤ ꯆꯤꯌꯔꯃꯦꯟꯅꯦꯕ ꯑꯗ ꯑꯩꯅ ꯍꯪꯖꯩꯌꯦꯕꯀꯣ ꯃꯥꯅ ꯖꯨꯝꯗ ꯍꯤꯗꯥꯛꯀꯤ ꯄ꯭ꯔꯗꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯀꯥꯟꯗ ꯁꯅꯥ ꯈꯣꯡꯅꯥꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯥꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯋꯦꯕ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯍꯥꯞꯇ꯭ꯔꯒ ꯀꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡꯁꯦ ꯁꯤꯒꯤ ꯃꯔꯨꯁꯦ ꯁꯤꯖꯤꯟꯅꯔꯤꯅꯣ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡꯁꯦ ꯁꯤꯖꯤꯟꯅꯔꯤꯁꯤ ꯍꯥꯞꯄꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥꯗ ꯐꯪꯉꯤꯕꯁꯤꯒ ꯑꯇꯣꯞꯄ ꯂꯝꯗ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡꯗ ꯐꯪꯉꯤꯕ ꯃꯔꯨꯗ ꯐꯪꯉꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏ ꯑꯗꯨꯅ ꯃꯥꯅꯅꯦ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯆꯥꯡꯁꯦ ꯒꯨꯂꯤ ꯑꯃꯗ ꯀꯌꯥꯝ ꯍꯥꯞꯄꯤ ꯐꯥꯎꯕ ꯏꯊꯣꯛꯇꯦꯕ ꯈꯪꯕ ꯑꯃꯅꯗꯤ ꯁꯨꯃꯥꯏꯅ ꯄꯥꯗꯣꯏꯅꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯇ MGꯀꯌꯥ ꯌꯥꯎꯔꯤ ꯑꯗꯨꯗꯨ ꯄꯥꯔꯛꯇꯣꯏꯅꯦ ꯏꯗꯦꯕ ꯀꯩꯒꯤ ꯏꯗꯦꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯩꯒꯨꯝꯕ ꯃꯥꯅ ꯏꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯆꯠꯈꯤꯅꯤ ꯍꯥꯏ ꯃꯤꯁꯤꯡꯁꯤꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯂꯧꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯏꯗꯕꯅꯤ ꯇꯦꯁ ꯇꯧ ꯌꯥꯝ ꯁꯤꯟꯁꯤꯌꯔꯂꯤ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤꯁꯦ ꯍꯥꯏ ꯃꯥꯅ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯉꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯇꯦꯁ ꯇꯧꯋꯣ ꯄꯤꯖꯕꯤꯌꯣ ꯐꯠꯇ꯭ꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯊꯥꯈꯤꯕꯗꯗꯤ ꯐꯠꯇꯦ ꯍꯥꯏꯔꯛꯄ ꯃꯤꯗꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯃꯊꯪ ꯂꯥꯛꯑꯀꯥꯟꯗ ꯃꯦꯆꯤꯟ ꯌꯥꯎꯗꯕ ꯍꯤꯗꯥꯛ ꯑꯃꯐꯥꯎ ꯄꯨꯊꯣꯔꯛꯑꯦꯕ ꯃꯦꯆꯤꯟꯗ ꯁꯨꯡꯗꯣꯛꯇꯕ ꯍꯤꯗꯥꯛ ꯃꯦꯆꯤꯟ ꯁꯨꯡꯆꯪ ꯆꯪꯗꯕ ꯍꯤꯗꯥꯛ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯁꯥꯗꯥꯏꯇꯔꯦꯠꯀꯤ ꯊꯥꯎꯁꯦ ꯁꯤꯗꯤ ꯀꯝꯄꯦꯅꯤꯗ ꯆꯪꯉꯒ ꯃꯦꯆꯤꯟꯗ ꯆꯪꯉꯒ ꯁꯨꯡꯗꯣꯔꯛꯄ ꯄ꯭ꯔꯗꯛ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕ ꯍꯦꯟꯗꯃꯦꯗꯅꯦ ꯈꯨꯠꯅ ꯁꯦꯝꯖꯕꯅꯦ ꯁꯤꯅ ꯀꯥꯟꯅꯕꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛ ꯂꯩꯔꯕ ꯏꯃꯨꯡ ꯑꯃꯗ ꯗꯣꯛꯇꯔ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯗꯣꯛꯇꯔ ꯁꯨꯡꯆꯠ ꯆꯠꯄꯤꯔꯅꯨꯀꯣ ꯕꯤꯄꯤ ꯁꯣꯛꯇꯧꯔꯦꯅ ꯆꯤꯡꯉꯦꯗꯅ ꯃꯈꯦꯠꯇ ꯐꯥꯛꯇꯣꯛꯑꯒꯅꯦ ꯁ꯭ꯋꯥꯏꯗ ꯏꯟꯍꯜꯂꯣ ꯑꯗꯨꯝ ꯂꯝꯕꯤꯗꯅꯦ ꯃꯥ ꯍꯜꯂꯛꯀꯅꯤꯕ ꯗꯣꯛꯇꯔ ꯆꯠꯂꯨꯅꯣ ꯍꯥꯏꯔꯗꯤ ꯑꯉꯥꯎꯕꯤꯅ ꯉꯥꯡꯕ ꯋꯥꯄꯅ ꯇꯥꯗꯣꯏꯅꯣ ꯗꯣꯛꯇꯔ ꯄꯨꯈꯤꯅꯤꯕ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯍꯩꯖꯜꯂꯣꯕ ꯂꯣꯏꯁꯤꯜꯍꯜꯂꯣꯕ ꯂꯝꯕꯤꯗꯅꯦ ꯃꯥ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯁꯨ ꯌꯥꯏꯑꯕ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯄꯤꯖꯕꯤꯌꯣꯕ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯕꯗ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯐꯥꯎ ꯁꯣꯛꯑꯣꯏ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯁꯤꯗꯤ ꯏꯟꯇꯔꯅꯦꯜ ꯌꯨꯁꯅꯤ ꯃꯄꯥꯟ ꯈꯛꯇꯪ ꯁꯤꯖꯤꯟꯅꯒꯗꯕ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯇꯥꯡ ꯆꯤꯛꯄ ꯈ꯭ꯋꯥꯡ ꯅꯥꯕ ꯖꯣꯏꯟ ꯄꯦꯟ ꯑꯗꯒꯤꯗꯤ ꯁꯥꯏꯅꯁ ꯂꯩꯕ ꯂꯣꯛ ꯊꯨꯡꯕꯗ ꯄꯤꯛꯁ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯒꯤ ꯊꯥꯎꯁꯤ ꯑꯝꯇ ꯑꯩꯅ ꯅꯥꯇꯣꯟ ꯇꯩꯈ꯭ꯔꯕ
ꯑꯗꯨꯝ ꯐꯅꯦꯕ ꯑꯗꯨꯒ ꯃꯥꯏꯒ꯭ꯔꯦꯟ ꯂꯩꯕꯒꯤ ꯀꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯅꯥꯀꯟ ꯅꯥꯀꯟ ꯆꯤꯛꯄ ꯂꯩꯗꯥꯏꯅꯦ ꯗ꯭ꯔꯣꯞ ꯑꯃꯅꯤ ꯈꯛ ꯇꯛ ꯊꯥꯗꯕꯤꯌꯣꯕ ꯀꯣꯛ ꯆꯤꯛꯄ ꯐꯒꯤꯅꯦꯕ ꯆꯤꯛꯐꯝꯗꯨꯗ ꯑꯗꯨꯒ ꯑꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦꯅ ꯈꯜꯂꯁꯦꯕ ꯃꯁꯥꯖ ꯇꯧꯕꯤꯌꯣꯕ ꯇꯩꯔꯒ ꯐꯒꯅꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯩꯉꯥꯡꯗꯒꯤ ꯁꯥꯔ ꯖꯣꯏꯁꯦ ꯃꯥꯁꯦ ꯍꯛꯊꯦꯡꯅꯅ ꯑꯩꯅ ꯎꯅꯖꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯈꯛ ꯃꯥꯅ ꯃꯄꯥꯟꯗ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯥꯁꯦ ꯏꯟꯇꯔꯅꯦꯠ ꯌꯨꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯃꯃꯤꯠꯁꯦ ꯎꯕꯣꯏ ꯎꯗꯕꯣꯏ ꯇꯧꯔꯒ ꯊꯥꯎꯁꯤꯒ ꯃꯥꯒꯤ ꯑꯥꯏꯗ꯭ꯔꯣꯞꯁꯤꯒ ꯊꯝꯃꯤꯟꯅꯕ ꯑꯣꯟꯅꯅ ꯁꯂꯥꯏꯇꯔꯤꯒꯤ ꯊꯥꯎꯁꯤꯗ ꯀꯣ ꯃꯥꯅ ꯃꯃꯤꯠꯇ ꯍꯥꯞꯄꯨꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯋꯥꯔꯖꯤꯡꯅ ꯀꯟꯕꯤꯗꯅ ꯑꯗꯨꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯁꯦꯡꯅ ꯄꯨꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯌꯦꯕ ꯍꯔꯥꯎꯋꯦꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯣꯟꯅꯅ ꯍꯥꯞꯄꯨꯗꯅ ꯑꯗꯨ ꯐꯈ꯭ꯔꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯗ ꯐꯥꯎꯗ ꯁꯥꯗꯅ ꯈꯥꯡꯕ ꯉꯝꯗꯦꯕ ꯂꯥꯏꯀꯣꯏ ꯇꯧꯕ ꯇꯠꯄ ꯑꯗ ꯍꯣꯔꯦꯟ ꯁꯤ ꯊꯥꯎꯁꯤ ꯂꯩꯔꯀꯥꯟꯗ ꯐꯈꯤꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯨ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯁꯦꯝꯕꯗ ꯌꯥꯎꯔꯤꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯒꯤꯗꯤ ꯒꯨꯟ ꯃꯔꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯥꯎ ꯑꯁꯦꯡꯕ ꯁꯤꯁꯤꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯉꯧꯔꯦꯗꯅ ꯃꯅꯨꯡꯗ ꯈꯥꯡ ꯑꯃ ꯑꯣꯏꯔꯁꯨ ꯑꯣꯟ ꯑꯃꯗ ꯉꯧꯔꯦꯗꯅ ꯉꯧꯔꯀꯥꯟꯗ ꯃꯄꯪꯁꯤꯡꯗ ꯐꯠꯂꯀꯥꯟꯗ ꯃꯍꯤꯗꯨꯅꯦꯕ ꯁꯦꯝꯃꯛꯏꯁꯦ ꯄꯨꯔꯥ ꯍꯦꯟꯃꯦꯗꯅꯦꯕ ꯀꯔꯤꯝ ꯌꯥꯎꯗꯦ ꯄꯨꯔꯥ ꯍꯦꯟꯃꯦꯗꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯅꯦ ꯏꯟꯖꯤꯟ ꯊꯥꯎ ꯑꯝꯇ ꯁꯦꯝꯃꯣꯕ ꯇꯥꯔꯣꯏꯕ ꯃꯥꯏ ꯐꯣꯔꯃꯨꯂꯥꯁꯦ ꯁꯨꯡꯇꯥ ꯇꯥꯔꯣꯏꯕ ꯑꯗꯨꯅ ꯌꯥꯝ ꯐꯕ ꯑꯃꯅꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠ ꯊꯣꯛꯆꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯍꯜꯂꯦꯕ ꯐꯥꯔꯃꯤꯡꯗ ꯍꯧꯖꯤꯛ ꯄꯦꯔꯨꯛ ꯊꯥꯕꯗ ꯐꯥꯔꯃꯤꯡꯗ ꯐꯥꯔꯃꯔ ꯀꯌꯥ ꯑꯃ ꯊꯕꯛ ꯄꯤꯔꯛꯏꯅꯤ ꯄ꯭ꯂꯁ ꯄ꯭ꯔꯗꯛ ꯑꯣꯟꯊꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃ ꯐꯤꯜꯗ ꯇꯥꯔꯀꯥꯟꯗ ꯊꯕꯛ ꯄꯤꯔꯛꯏꯅꯤ ꯄꯤꯀꯣ ꯄꯩꯁꯥ ꯊꯣꯛꯑꯦꯀꯣ ꯍꯧꯖꯤꯛ ꯊꯣꯛꯇꯕ ꯌꯥꯎꯔꯒꯁꯨ ꯊꯣꯛꯍꯜꯂꯗꯧꯅꯦ ꯅꯝꯗꯅ ꯄꯩꯁꯥ ꯍꯦꯛ ꯊꯣꯛꯄꯗꯒꯤꯅꯦ ꯄꯥꯏ ꯆꯦꯜꯂꯗꯧꯅꯦ ꯄꯩꯁꯥ ꯊꯣꯛꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯏꯃꯥ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯤ ꯐꯪꯍꯧꯗꯕꯁꯦ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗꯕ ꯃꯤ ꯂꯩꯔꯒꯗꯤꯅꯦ ꯌꯥꯝ ꯇꯛꯁꯤ ꯁꯣꯟꯗꯣꯏꯅꯦ ꯑꯁ ꯈꯔ ꯉꯟꯅ ꯈꯪꯖꯔꯝꯃꯗꯤꯀꯣ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯕ ꯃꯌꯥꯝꯁꯦ ꯃꯊꯪ ꯁꯤ ꯃꯌꯥम ꯍꯥꯏꯗꯅ ꯑꯗ ꯑꯃꯃꯝ ꯈꯛꯇꯪꯗꯤ ꯍꯥꯏꯕ ꯉꯝꯗꯦꯅ ꯄꯦꯔꯨꯛꯁꯦ ꯊꯛꯄꯗꯒꯤ ꯑꯅꯥꯕ ꯑꯃ ꯐꯕꯅꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯕꯅꯤ ꯑꯗꯒꯤꯗꯤ ꯗꯥꯏꯕꯦꯇꯤꯁ ꯐꯕꯅꯤ ꯕꯤꯄꯤ ꯐꯕꯅꯤ ꯌꯥꯝ ꯍꯥꯏꯖꯩꯀꯣ ꯑꯩꯅ ꯉꯁꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯨ ꯃꯔꯛꯇ ꯑꯃꯃꯝꯇꯪ ꯍꯥꯏꯕ ꯉꯝꯕꯤꯒꯗ꯭ꯔꯣ ꯉꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯒꯦꯝ ꯑꯣꯏꯅ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛ ꯏꯁꯩ ꯊꯥꯖꯔꯛꯀꯦꯕꯀꯣ ꯃꯐꯝꯁꯦ ꯉꯥꯛꯇꯪ ꯍꯧꯒꯠꯂꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯁꯔꯀꯜ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦꯕ ꯁꯔꯀꯜꯗ ꯐꯝꯁꯦꯕ ꯑꯗꯨꯒ ꯄꯦꯔꯨꯛꯁꯤ ꯄꯥꯁ ꯇꯧꯅꯁꯦꯕ ꯏꯁꯩ ꯂꯦꯞꯄꯀꯥꯟꯗ ꯄꯥꯏꯍꯧꯕ ꯃꯤꯗꯣ ꯍꯥꯏꯕ ꯇꯥꯔꯦ ꯄꯦꯔꯨꯛꯀꯤ ꯀꯥꯟꯅꯕ ꯌꯥꯔꯦꯀꯣ ꯅꯦꯛꯁ ꯄꯦꯔꯨꯛꯀꯤ ꯔꯥꯎꯟꯁꯦ ꯂꯣꯏꯈ꯭ꯔꯦꯗꯅ ꯁꯥꯔ ꯑꯩꯒꯤ ꯒꯦꯝꯁꯦ ꯁꯥꯟꯅꯕꯗ ꯃꯇꯝ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯃꯇꯝ ꯌꯥꯕꯤꯔꯤꯕ꯭ꯔꯣ ꯌꯥꯒꯅꯤꯅ ꯌꯧꯔꯛꯑꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯒꯦꯝ ꯑꯃ ꯁꯥꯟꯅꯕ ꯃꯇꯝ ꯂꯩꯇ ꯇꯥꯔꯒꯗꯤ ꯄ꯭ꯔꯗꯛ ꯑꯃꯅ ꯑꯗꯨꯝ ꯂꯣꯏꯁꯟꯗꯣꯏꯕ ꯄꯨꯡ ꯑꯍꯨꯝ ꯇꯧ ꯑꯗ ꯍꯦꯛ ꯈꯪꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯂꯥꯏ ꯇꯔꯦꯠ ꯊꯥꯎꯗꯣ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯑꯃ ꯀꯩꯅꯣꯅ ꯍꯥꯏꯗꯣ ꯈꯣꯏꯗꯧꯗ ꯍꯥꯞꯄꯗ ꯃꯥꯅ ꯆꯥꯁꯟꯗꯅ ꯆꯩꯔꯥꯎꯗ ꯇꯞꯇꯥꯅ ꯁꯥꯔꯈꯣꯏꯗ ꯂꯩꯕꯗ ꯅꯨꯡꯁꯤꯠꯅ ꯍꯥꯏꯒꯠꯇꯅ ꯃꯕꯨꯗꯣ ꯂꯩꯗꯩ ꯃꯥꯅꯅꯦ ꯈꯥꯡꯉꯗꯅ ꯁꯤꯗ꯭ꯔꯣꯛ ꯑꯃ ꯈꯣꯏꯗꯧꯗ ꯍꯥꯞꯄꯗ ꯐꯊꯣꯛꯈꯤ ꯑꯗꯣ ꯑꯗꯨꯁꯨ ꯁꯥꯔ ꯕꯤꯀ꯭ꯔꯝ ꯀꯦꯁꯔꯤ ꯀꯊꯥꯏ ꯗꯦꯜꯂꯤꯒꯤ ꯆꯤꯌꯔꯃꯦꯟꯅꯦ ꯗꯦꯜꯂꯤ ꯕ꯭ꯔꯥꯟꯁꯀꯤ ꯑꯗꯨꯒ ꯃꯥꯁꯦ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯊꯥꯎꯁꯤꯒꯤꯅꯦ ꯇꯦꯁꯇꯤꯃꯣꯅꯤ 4-5 ꯂꯩꯕ ꯃꯥꯏ ꯃꯁꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝꯁꯤꯅ ꯀꯣ ꯃꯅꯝ ꯆꯦꯜꯂꯦꯕ ꯃꯖꯥꯛ ꯊꯣꯡꯕꯁꯨ ꯃꯅꯝ ꯆꯦꯜꯂꯦꯕ ꯍꯩꯅꯔꯁꯨ ꯃꯅꯝ ꯆꯦꯜꯂꯦꯕ ꯑꯗꯣ ꯃꯥꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯒꯣꯕꯤꯟꯗꯗꯒ ꯆꯥꯛ ꯄꯤꯖꯕꯁꯦ ꯚꯤꯖꯤꯇꯦꯔꯤꯌꯟꯅꯦꯕ ꯃꯥꯁꯦ ꯒꯣꯕꯤꯟꯗꯗꯒ ꯆꯥꯛ ꯄꯤꯖꯕꯁꯦ ꯍꯦꯛꯇ ꯍꯥꯎꯕꯅꯤꯅ ꯃꯕꯨꯛꯀꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯆꯥꯏꯌꯦꯕ ꯌꯥꯝꯅ ꯁꯃꯨꯒ ꯆꯥ ꯃꯥꯜꯂꯦꯕ ꯅꯣꯡꯃ ꯀꯛꯆꯤꯡꯗ ꯆꯠꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯗꯧꯔꯤꯕ ꯑꯗ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯀꯁꯥꯃꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯅꯠꯇꯕ ꯃꯌꯥꯝꯁꯤꯡ ꯂꯥꯛꯑꯒ
program အရင်တော့လုပ်ပြီးပါဒါပေမဲ့ခုနကကျတော့ support လုပ်နေစီမာနဟိုင်စီစီမောင်းတဲ့ဖက်ကြီးဝင်ဟန်ဟန်နာမိုက်ကြီးအငုံဘောဘေတီလီကိုတော့မပါစေအဲ့ဒါဟန်ကိုရနမယစနေကမင်းနဲ့နေပြီးတော့စမင်းနဲ့ရစနဘက်တော့မလို့nanti cak leto malu kayak kita habibi mau tuh saya mau itu gitu ada saya harus di sana tidak sih hidup sih thalaga masalah jadi kita harus stay bener kalau pi bahaya kan kalau pi beri masih di branch ki director ini ay payah di hari aku di branch ki director mas payah kan om sendiri ini beritahu yang sih aduh sudah lah kan saya tahu lah kan nama katanya saya deh kapan tunggu hai dah bener kapan tuh song deh aduh kan mas bayar itu bener hai bah thada bane hai khoi dong de ro ma adu kana chak ting ba le ki yang mai ta ko thina sa tham do Islam phang khoi ni hai ba mana adu ga mu akwai na office ka da thau sa ka da ba sin khung khung san ba ka mo sa ha pi na mo sa to an mo sa kan ma nam chi ba le mu do patient ne hai ma ne si si adu ko mo ta ma nam chi ba phai hai a chi ko isu phai ra ma do ma ne ba 찬집도 우리 때보다 찬집게래 자직 속에 막은 내 바이다를 시켜 빛나 빛나 양 먹을 레이바 뭐이나 막 레이비 비다 진짜 야 뭐이나 막 먹을 레이바 사실은 내가 사는 데가 어떤 거 땡방 뭐 여기 사는 아무나 매양 지금 어떤 거 급이요 거기 제일 신제 설거지한테 셈이요 설거지 알고가 사는나 뮤직 채널 있다 뮤직 채널 뮤직 카비 유네 봐 ngoài dưới này 자기들 다로 많이 좀 lại này 이제 브루트도 참 먹어 아예 참 먹 참 먹는데 giờ ba phải không xa xe phong biết rồi 아주 시 많이 라운드 파더라는 차. 가서 생절로 매당. 수만아. 기타가 생절 밀고. 기타가 해 좀. 라나 보더냐. 사장님께서 루드 하피 봐. 하피. 하피야. 루드 지금 내려부터 좀 치달게. 그러면 그러지.